Welcome to Real Boys Worldwide ki oiba top news karalominasi. China na numit humni gi oiba military drill ama Taiwan gi border da pangthok pa hokre. Masi pele gi maikei digi ahen ba khuchu kholai kaya yauna thokhi bani asaw bu utlu bani Taiwan ki president amadi US ki house speaker animak una khi bagidabak. China na hanna Taiwan da wa thami America gi VIP singa meeting thamdana ba wa chathadana ba adubu Taiwan na makoi gi wa suklo lode masina maram oiraga China ki khoido phukpana makoi gi border nakta laklaga drill ase hobani asum na mamang su kayarak tawkre hojik amok 3 days ki tawba hore masida China na utning libase karino makoi gi drill asida karigumba Taiwan response torok labadi lan changi hairibra drill ase 10th April fawu changani Amarom to Taiwan na hai China na henjilak pataraba international border rule violation oiba taragati madugi matik chab response laigani tumin na lairoi asum tawrambadagi lan machama oikiba khanghaude hairi Russia madi Ukraine ki marakta oiriba lan tok pakiwa leitri adubu kayam kuina chathadoriba masig reply da Russia ki foreign minister Lavrov na hai any peace ki deal tawgadaba punamakta aikoi ready leitaba nati but peace oidoriba se Russia ki interest oiragani Russia ki wadi Ukraine na khut thagatri faudi lanjang beleploi hojik ki position da Russia na Ukraine ki town Liman Bakhmut Adipka asini chingbam pham sing da rocket launch kana tawri amarom de Ukraine ki side tagi alaiba thaduna ngak tuna chathari makoi gi mang ki battery turi handuna logani haibagi asa thadoktri hojik maikei ani gi lan mafam da oiri Nahan Russia ki war blogger ama bomb pokhai handuna hat ki bodo madugi inquiry yamna kana chathaduna lairakpani suspected me ama ani di arrest tawkre maduda Ukraine ki origin oiba nupa amasu yaukre CC camera yeng buda nupa do cafe dagi thokibo ubadagi suspect phabani blogger ase ngasi potoi khare amorom the BRICS country manga Russia India China South Africa budi Brazil pullaga common currency ama puthokpagi khongjang ama paikhat khare sourcing na hai masina dollar gi impair ama semduna leiribase overthrow tawbagi plan ni hairi masigi khongjang ase handak China gi president Moscow da chatluba asidagi horak wafamni dollar na chahi kaya dagi market ta dominate tawdura lairakpasida America yamna masong haigatna leibase masibu Russia na thugai ningbani haina news kya na so hairi nahan Israel ki force na alaksa moxta prayer ki timing the rate torubadagi tension ki mathakta tension amako henkre maduda Palestine ki prayer kaya bu phubirami adugi incident adugi matungda southern Lebanon dagi rocket kunmanga mathang kapsi laki Israel na khalli Lebanon da Palestine ki Hamas ki wing leiripa aduna kablaki bu oini madugi rocket kunmanga dagi kunmukti Israel na mathakta pokhayan ki makoi ki iron dome aduna aduga mari manga di Israel ki lemai da takirami adubu maduda asiana asok apandi thokti adubu asuk yam rocket ase kanana kablaki bono hojuk fawda kanana su madugi response lodi madu tawbani haina sangathan amata so haidi masigi matungda tel abibta Palestine machasing attack tawi masida Jews ahum sikre Ajerbeijan amadi Iran ki marakta ngarang dige amuk tension ama hengat kre Al Jazeera News Agency ki mot matugi nati leibak ani asigi tension asina maram moiraga war oidori brahai biki wahang ama lakle hairi Ajerbeijan amadi Iran ki wangkalakli ba tension asida Israel manung de yauri Ajerbeijan amadi Israel ties ni chairak sida Iran na Ajerbeijan ki border nak yata army drill hauki bani punamak asi yenglaga Ajerbeijan na makoi ki da leiba Iran ki embassy ki mi su expel torakle amorom da Ajerbeijan na makoi ki mi manga amasu arrest tawkre Iran ka manung da relation thamlaga spy ki thabak tawramle haiduna Azerbaijan ka Turkey ga manung da amani amarom da Azerbaijan gi yeknaba Armenia bu Iran na manung de help tawdana purakpa matam saglakle hojikmak Iran amadi Azerbaijan ania se tension ni kari oi bakhagdri Kendra ki maru iba mantri Kiran Rijiju thabak amagi tamak Jammu amasung Kashmir tor chatloi maduda gari magi gari bungak se dona saliba guard ki gari di mayamni lambi da truck ama amasu yam sali Jammu ki lambi da asum salingai Kiran Rijiju ki gari da truck amaga thengna khre samma phai amada ki minister ase hinghobani hairi phana chawrba accident ni adubu asok anadi thoina thohoda ki pawni so thanks for watching